ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯤꯛꯂꯝ ꯏꯔꯦꯟ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯏꯔꯦꯟ ꯁꯖꯤꯛ 6ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯍꯟꯖꯈ꯭ꯔꯦ꯫ 8ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ 8ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯕ ꯃꯃꯥ ꯊꯥꯕꯂꯩꯗꯣ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯋꯥꯒꯤ ꯅꯥꯛꯇ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪ ꯋꯥꯈꯜ ꯇꯥꯔꯕꯣ?" ꯃꯃꯥꯅ ꯈꯣꯟꯖꯦꯜꯗꯣ ꯆꯦꯡꯕꯣꯏ ꯆꯦꯡꯗꯕꯣꯏ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥ ꯊꯧꯕꯗ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯊꯧꯕ ꯑꯃꯗꯤ ꯃꯦꯝꯆꯥꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯑꯁ ꯏꯃꯥ, ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯊꯧꯗꯣꯛꯁꯤꯕꯣ?" ꯃꯃꯥ ꯊꯥꯕꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯊꯧꯕ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯑꯗꯨꯒ ꯀꯣꯟꯅ ꯅꯤꯡꯊꯤꯅ ꯇꯞꯅ ꯍꯥꯏꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯕꯁꯨ ꯃꯃꯥꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯆꯥꯛ ꯑꯁꯦꯡꯕ ꯈꯔ ꯊꯤꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ "ꯁꯦ" ꯍꯥꯏꯔꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩ ꯆꯥꯛ ꯑꯗꯨꯐꯥꯎ ꯍꯨꯛꯄ ꯅꯤꯡꯊꯤꯅ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯦꯝꯆꯥꯁꯨ ꯌꯥꯝꯅ ꯏꯪꯂꯝꯃꯤ꯫ ꯊꯧꯕꯅ ꯑꯃꯨꯛ ꯃꯅꯦ ꯃꯦꯝꯆꯥꯗ, "ꯏꯅꯦ, ꯏꯃꯥꯁꯤ ꯌꯥꯝꯅ ꯏꯪꯂ ꯃꯥꯜꯂꯦ꯫ ꯉꯁꯥꯏ ꯑꯆꯣꯠꯄ ꯐꯤꯔꯣꯜꯁꯦ ꯏꯅꯦꯅ ꯑꯃꯨꯛꯇ ꯁꯨꯗꯣꯛꯄꯤꯌꯨ" ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯈꯔ ꯑꯗꯨꯒ ꯐꯤ ꯐꯨꯔꯤꯠ ꯈꯔꯒ ꯂꯧꯊꯣꯛꯂꯒ ꯃꯅꯦ ꯃꯦꯝꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯅꯦ ꯃꯦꯝꯆꯥꯅ ꯊꯧꯕꯗ, "ꯀꯔꯤꯒꯤꯅꯣ ꯊꯧꯕ, ꯐꯤꯔꯣꯜꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯏꯁꯤꯕꯣ?" ꯊꯧꯕꯅ ꯑꯃꯨꯛ, "ꯏꯅꯦ, ꯏꯅꯦꯒꯤꯁꯨ ꯌꯥꯎꯅ ꯄꯨꯊꯣꯔꯛꯂꯕꯅꯤ꯫ ꯉꯁꯥꯏ ꯑꯆꯣꯠꯄ ꯐꯤꯔꯣꯜ ꯑꯗꯨꯝ ꯏꯅꯦꯁꯨ ꯁꯦꯠꯂꯒ ꯂꯩꯕ ꯏꯪꯉꯅꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯏꯅꯦ, ꯅꯣꯏ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯔꯝꯃꯣ, ꯑꯩ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯊꯥꯕꯂꯩꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥꯁꯨ ꯐꯤꯔꯣꯜ ꯑꯆꯣꯠꯄ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯔꯕꯅꯤ꯫ ꯃꯦꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯂꯩꯅ ꯉꯝꯗ ꯉꯝꯗ ꯃꯦꯝꯆꯥꯗ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯩꯗꯧꯔꯒꯦ?" ꯃꯦꯝꯆꯥꯁꯨ ꯊꯥꯕꯂꯩꯅ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯄꯗ ꯃꯦꯝꯆꯥ ꯃꯪꯉꯒ ꯂꯩꯔꯝꯕꯗꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯊꯥꯕꯂꯩꯗ ꯌꯦꯡꯂꯛꯇꯨꯅ, "ꯀꯩꯁꯨꯝ ꯇꯧꯗꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯕꯂꯩꯅ ꯃꯦꯝꯆꯥꯗ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ." ꯃꯦꯝꯆꯥꯅ, "ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯊꯥꯕꯂꯩ?" ꯊꯥꯕꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ." ꯃꯦꯝꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯧꯕꯁꯦ ꯅꯆꯥꯅꯨꯄꯥꯃꯛꯅꯤ ꯈꯜꯂꯒ ꯌꯣꯛꯄꯤꯔꯛꯎꯀꯣ." ꯃꯦꯝꯆꯥꯅ ꯑꯃꯨꯛ, "ꯍꯥꯏ ꯑꯉꯥꯎꯕꯤ, ꯅꯪ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯅꯪ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯦ." ꯊꯥꯕꯂꯩꯅ, "ꯏꯆꯦ, ꯑꯩ ꯏꯁꯥꯅ ꯈꯪꯖꯩ, ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯤꯌꯦ." ꯃꯦꯝꯆꯥꯅ ꯊꯥꯕꯂꯩꯗ, "ꯍꯦ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯩꯔꯦꯜ ꯑꯃꯅ ꯈꯤꯇꯪ ꯈꯦꯠꯈꯤꯕꯕꯨ, ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁꯦ, ꯅꯪꯁꯨ ꯏꯪꯉꯝꯃꯅꯤ." ꯍꯥꯏꯔꯒ ꯃꯦꯝꯆꯥꯅ ꯊꯥꯕꯂꯩꯕꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯊꯥꯕꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ꯫ ꯃꯦꯝꯆꯥꯁꯨ ꯊꯥꯕꯂꯩꯅ ꯀꯞꯄ ꯑꯗꯨꯗ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯦꯝꯆꯥꯁꯨ ꯈꯪꯂꯤꯕꯅꯤ ꯊꯥꯕꯂꯩꯁꯦ ꯁꯥꯡꯅ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕ꯫ ꯊꯧꯕꯁꯨ ꯆꯥꯛꯇꯣ ꯊꯤꯕ ꯂꯣꯏꯔꯒ ꯃꯌꯥꯏ ꯀꯥꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯦ ꯃꯦꯝꯆꯥꯗ, "ꯏꯅꯦ, ꯆꯥꯛꯇꯤ ꯊꯤꯕ ꯂꯣꯏꯔꯦ, ꯏꯅꯦꯒꯤꯁꯨ ꯁꯤꯗ ꯄꯨꯟꯅ ꯆꯥꯈ꯭ꯔꯣ." ꯃꯦꯝꯆꯥꯅ "ꯍꯣꯏ ꯍꯣꯏ." ꯊꯧꯕꯅ, "ꯑꯗꯣ ꯏꯅꯦ, ꯑꯩ ꯆꯥꯛ ꯂꯧꯊꯣꯛꯎꯈꯤꯒꯦ" ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯇꯣ ꯂꯧꯊꯣꯛꯂꯒ ꯃꯌꯥꯏ ꯀꯥꯗ ꯊꯝꯃꯤ꯫ ꯊꯧꯕꯅ, "ꯏꯅꯦ, ꯆꯥꯛꯁꯦ ꯆꯥꯔꯁꯤꯔꯥ?" ꯃꯦꯝꯆꯥꯅ, "ꯊꯧꯕ, ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯅꯃꯥꯒꯤ ꯆꯥꯛ ꯍꯥꯟꯅ ꯏꯟꯊꯣꯛꯈꯤꯁꯤ." ꯊꯧꯕꯁꯨ "ꯍꯣꯏ ꯏꯅꯦ" ꯍꯥꯏꯔꯒ
ꯊꯧꯕꯅ ꯃꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯊꯝꯃꯒ "ꯏꯃꯥ, ꯑꯩ ꯑꯣꯏꯅ ꯏꯜꯂꯛꯀꯦ" ꯍꯥꯏꯔꯒ ꯊꯧꯕꯅ ꯆꯥꯛꯇꯣ ꯏꯟꯕꯤꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯊꯃꯣꯏꯅꯨꯡꯗꯗꯤ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯊꯧꯕꯅ "ꯑꯩꯅ ꯄꯤꯛꯂꯤꯀꯥꯟꯗ ꯏꯃꯥꯅ ꯑꯩꯕꯨ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯦ"꯫ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯊꯥꯕꯂꯩ ꯍꯦꯟꯅ ꯊꯃꯣꯏꯅꯨꯡꯗ ꯀꯞꯆꯔꯝꯃꯤ꯫ ꯊꯧꯕꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯆꯥꯁꯤꯜꯂꯣ"꯫ ꯊꯥꯕꯂꯩꯅ "ꯏꯃꯥ ꯋꯦꯛꯑꯦꯗ, ꯅꯅꯦꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯣ"꯫ ꯊꯧꯕꯅ "ꯍꯣꯏ ꯍꯣꯏ" ꯍꯥꯏꯔꯒ "ꯑꯗꯨꯗꯤ ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯆꯥꯔꯁꯤꯔꯥ"꯫ ꯃꯅꯦ ꯃꯦꯝꯆꯥꯅ ꯑꯃꯨꯛ "ꯍꯣꯏ ꯍꯣꯏ" ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯧꯕꯅ "ꯏꯅꯦ, ꯑꯩꯗꯤ ꯑꯣꯛꯄꯨ ꯋꯦꯛꯑꯦꯗ, ꯏꯅꯦ ꯆꯥꯕꯤꯌꯨꯀꯣ" ꯍꯥꯏꯔꯒ ꯊꯧꯕ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯅꯦꯕꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯅꯦꯁꯨ ꯆꯥꯛꯇꯣ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯧꯕꯅ "ꯋꯥꯔꯅꯤ ꯏꯅꯦ, ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯏꯅꯦꯗꯤ ꯂꯝꯁꯨ ꯂꯥꯞꯄꯤ, ꯑꯗꯨꯅ ꯌꯥꯔꯅꯤ" ꯍꯥꯏꯔꯒ ꯊꯧꯕ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ਤਰꯦꯠꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫